ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯝꯕ ꯅꯥꯒꯥ ꯃꯍꯩꯔꯣꯏꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯂꯧꯊꯣꯛꯂꯒ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯃꯍꯩꯔꯣꯏ ꯀꯌꯥꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯂꯧꯊꯣꯛꯇꯨꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯊꯝꯕ ꯍꯧꯈ꯭ꯔꯦ꯫ ꯀꯣꯂꯦꯟ ꯑꯦꯝꯕꯨꯁ ꯃꯇꯨꯡꯗ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯉꯔꯥꯡꯒꯤ ꯑꯦꯝꯕꯨꯁ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯂꯥꯛꯄ ꯅꯥꯒꯥ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯀꯨꯜꯔꯣꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯥꯒꯥꯁꯤꯡꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 60ꯔꯣꯝ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯁꯤꯡ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯁꯤꯑꯦꯁꯑꯣꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯆꯍꯤ 2ꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯁꯨ ꯅꯥꯒꯥ ꯈꯨꯜꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯂꯩꯔꯝꯕ ꯀꯨꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯂꯤꯁꯇ ꯁꯤꯟꯅꯗꯨꯅ ꯃꯌꯨꯝ ꯌꯧꯍꯟꯅꯕ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ KLA ꯐꯥꯎꯟꯗꯔ ꯂꯤꯗꯔꯁꯤꯞ ꯑꯣꯏꯔꯝꯂꯦ, ꯆꯔꯆꯀꯤ ꯂꯤꯗꯔꯅꯤ, ꯆꯔꯆꯀꯤ ꯂꯤꯗꯔꯅꯕꯨ ꯇꯦꯔꯣꯔꯤꯁ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯅꯔꯛꯂꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯔꯤꯕ ꯃꯤꯆꯝꯁꯤꯡ ꯊꯥꯗꯣꯛꯍꯟꯅꯕ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯋꯣꯡꯕꯣꯡ ꯅꯤꯃꯥꯏ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯇ ꯃꯔꯥ ꯂꯩꯇꯕ ꯃꯤꯆꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯅꯠꯇꯦ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯆꯝꯁꯤꯡ ꯊꯥꯗꯣꯛꯍꯟꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯤꯆꯝꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ MLA ꯑꯋꯣꯡꯕꯣꯡ ꯅꯤꯃꯥꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯧꯄꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯟꯕ ꯖꯧꯖꯥꯡꯇꯦꯛ ꯈꯨꯜ ꯃꯅꯥꯛꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯆꯠꯊꯔꯛꯄꯗ ꯗꯣꯂꯥꯡ ꯚꯤꯂꯦꯖꯇꯒꯤ ꯋꯤꯜꯁꯟ ꯊꯥꯡꯒ ꯀꯧꯕ ꯆꯤꯔꯨ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯖꯦꯅꯤꯝꯁ ꯃꯣꯔꯒꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤꯕ ꯑꯗꯨꯗ ꯅꯥꯒꯥ MLA ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯑꯋꯣꯡꯕꯣꯡ ꯅꯤꯃꯥꯏ, ꯗꯤꯄꯨꯇꯤ ꯀꯥꯃꯩ ꯑꯃꯗꯤ ꯖꯥꯡꯍꯦꯝꯂꯨꯡ ꯄꯥꯝꯃꯩꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯒ ꯃꯔꯤ ꯂꯩꯅꯅ MLA ꯑꯋꯣꯡꯕꯣꯡ ꯅꯤꯃꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MLA ꯑꯋꯣꯡꯕꯣꯡ ꯅꯤꯃꯥꯏꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯃꯛ ꯊꯣꯛꯂꯤ꯫ ꯍꯤꯡꯁꯥꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯕ ꯂꯩꯇꯦ, ꯃꯥꯡꯖꯕ ꯈꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯆꯝ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯂꯦꯞꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯑꯣꯏ 4 ꯍꯥꯠꯈ꯭ꯔꯕ ꯇꯨꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯈꯨꯟꯖꯥ 94ꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ 2 ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯂꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯇꯤꯖꯥꯝ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯕꯥꯞꯇꯤꯁꯠ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯧꯖꯥꯡꯇꯦꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯨꯅ ꯆꯤꯔꯨ ꯅꯥꯒꯥ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯥꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯈꯨꯟꯖꯥ 94 ꯄꯨꯡ 24 ꯃꯄꯨꯡ ꯐꯥꯈ꯭ꯔꯕ ꯐꯥꯎꯕꯗ ꯊꯥꯗꯣꯔꯛꯄꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯊꯥꯖꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯆꯠꯈꯤꯕ ꯃꯤꯆꯝ 19 ꯂꯝꯕꯤꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯤ꯫ ꯃꯈꯣꯏ 19 ꯑꯗꯨꯒꯤ ꯃꯅꯨꯡꯗ 13ꯗꯤ ꯀꯣꯟꯁꯥ ꯈꯨꯜꯗꯒꯤꯅꯤ, ꯑꯃꯅ ꯃꯔꯥꯝ ꯕꯖꯥꯔꯗꯒꯤꯅꯤ, 2ꯅ ꯁꯦꯅꯥꯄꯇꯤꯗꯒꯤꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯖꯨꯅꯥ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯅꯥꯒꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯁꯔꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯀꯨꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯁꯤꯡꯅ 12ꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯅꯥꯒꯥ ꯚꯤꯂꯦꯖ ꯅꯣꯔꯗꯔꯟ ꯒꯥꯔꯗꯀꯤ ꯀꯥꯡꯕꯨꯅ ꯁꯤꯟꯅꯔꯛꯂꯦ꯫ ꯁꯤꯟꯅꯔꯛꯂꯕ ꯃꯈꯣꯏ 2 ꯑꯗꯨꯗꯤ ꯇꯥꯐꯧ ꯀꯨꯀꯤ ꯚꯤꯂꯦꯖꯇꯒꯤ ꯄꯥꯁꯥꯡ ꯖꯣꯡꯂꯣꯏ ꯑꯃꯁꯨꯡ ꯁꯥꯏꯀꯨꯜꯒꯤ ꯖꯣꯡꯕꯩꯖꯥꯡꯗꯒꯤ ꯍꯥꯟꯅꯩꯃꯣꯏ ꯂꯨꯐꯦꯡꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ 2ꯒꯤ ꯈꯨꯠꯊꯥꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯃꯈꯣꯏ 39ꯃꯛ ꯁꯤꯟꯅꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯗꯨ ꯀꯟꯅꯅꯕ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯎꯗ꯭ꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯩ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟꯅ ꯁꯤꯟꯗꯨꯅ ꯀꯪꯂꯥꯇꯣꯝꯕꯤ ꯕꯖꯥꯔ ꯕꯣꯠꯇ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯄꯥꯡꯊꯣꯛꯂꯒ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯃꯤꯑꯣꯏ 19 ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ 19 ꯊꯥꯗꯣꯛꯍꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯨꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯄ꯭ꯔꯣꯇꯦꯁꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯍꯥꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯑꯈꯟꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫
ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯋꯤꯜꯁꯟ ꯊꯥꯡꯒ ꯍꯥꯠꯈꯤꯕ, ꯑꯅꯤꯅ ꯁꯣꯟꯈꯤꯕ ꯀꯟꯗꯦꯝ ꯇꯧꯏ꯫ ngarang numidang pung 7 tabu matamda None districtki Khopum police stationgi manung chanba Jogjangte Kuki village amasung Longsai Rongmai kul anigi marakta khulai paibasingna attack chathabadagi labukta law suruga halakpada Dolang kuldagi Wilson Thangga leikidaba aduga Olive Jangtung amasung Aroma Jangtung anina nongmaina fandana sokkibagi thokdo adu civil society organization Tamenglongna akanba mawngda condemn tawi luk asina thadorokpa serona mana hairibana Wilson Thangga leikidabada imung manungna nanghoriba awabasingda saruk yari loinana soklabasing adu athubada farakpa oisanu haina sembiba mapugi mafamda thongmiri nomagi suraga sariba longnisingda attack toba haibasi yamna pangdaba amasung miyoibagi lisakki wangmadani asiguma hingsagi thokdoksing asi kanglupsinggi marakta nungsi sanana leiminariba filmsing asida chauna akiba pihalle thokdo asigi matangda misang mikhai naidaba inquiry ama chathaduna mara leibasing adu faduna matik saba serak pinaba Manipur lenga amasung mari leinabasingda appeal tauri loinana leikidraba imung manungda ex gracia finaba amasung soklabasing aduna mapung fana lengna layenaba khangali asigumba hingsagi thawngsing aduda mari leinaba khudimangna punna leminanabasu appeal tauri hairi